Manipur LEINGAK Health Minister Dr. SAPAM RANJAN YAONA Megi tang taruktagi MAPHAM KHANGDANA MANGKHRABA ATOM Samarendra Amasung Yumkhaibam Kirankumar Aroiba Mathou Mangam Pangthokkhre Megi tang ahumdagi haurakiba irang asiga mari leinana tha adumaki tang tarukta sangaithelgi MAPHAM amadagi mangkiba Khumbong Bazardagi Atom Samarendra amadi Khumbong mayai lekaidagi Yumkhaibam Kirankumar gi hakchang maitegi chatnabi matungina pangong na mahut silaga Aroiba Mathou Mangam adu pangthokkibani Khumbong da leiba Imphal West Students Club ki manakta pangthokkiba Samarendra Amasung Kirankumar gi Aroiba Mathou Mangam adu Manipur LEINGAK Health Minister Dr. SAPAM RANJAN sulaktuna Aroiba oina leisu katunai kaikhumda budki Khumbong Bazar da leiba Atom Samarendra gi yumda chatnabi gi matungina mahaki thawai yaudaba hakchang pangong na mahut silaga laishon tinson gi thoram sing pangthokki Laikhidrabagi imung manung amadi atai atotpa miyoi kyana saruk yaduna Samarendra gi mafamda leisu katuna Aroiba nei kaikhumnabasu utki amaronda Yumkhaibam Kirankumar gi thawai yaudaba hakchang pangong na mahut silaga Khumbong mayai lekai da leiba mahaki yumda chatnabi gi matungina laishon tinson gi thoram sing pangthokki loinana laikhidrabagi mafamda leisu katuna Aroiba nei kaikhumnabasu utki tungda thawai yaudaba hakchang animak Imphal West Students Club Khumbong gi manak phauba puraktuna Mafam adugi torban manakta laishon thoram pangthokki makhoi anigi mafamda ikai khumnabu laba matung Aroiba Mathou Mangam pangthokki Aroiba Mathou Mangam pangthokki ba aduga mari leinana Imphal West Students Club ki President oinam Samarendra nahai Megi tang tarukta sangaithelgi mafam amada mangkiba Atom Samarendra amadi Yumkhaibam Kirankumar gi hakchang ngasi fauba phangba ngamdana leiri Tha taret suraklaba faubada athauba anigi haksang phangba ngamdana leiba asida club asigi executive members sing amadi laikai gi maira pai billup sing yauna kupna khanaraba matung maitai gi oiba chatnabida pangong na mahut sinduna Aroiba Mathou Mangam pangthoknaba warep lauki madugi matungina ngasi asi Samarendra Amasung Kirankumar gi Aroiba Mathou Mangam pangthokpani Manipur gi ngamkhai kaiba yaroi chinku ki narco terrorist singna Manipur kaina ba hotnariba asigi mayokta aikoi punna thengnaminasi state asida khundaminariba kuki nattaba atai furup singsu mikap thokpiro haujik thokliba irang ase athubada loisinaba center amadi state LEINGAK na honabiu hainasu oinam Samarendra na makhatana phongdoki India da narco terrorist kuki singna Manipur da sing isaugum changsilaktuna henjalagai basidagi matam chana narcotics ki oiba problem sing asu thinghautraba narco terrorist kuki singna ngasi maitai da chathragba lanjang asigum bharat pumma da chathragлагadi nomada da nomadi India pumma sidai da aikhoi dugumba narcotics na maram warkanda India pumda leriba jati khudimak nom gi pangthalaktuna bharat ache nomadi nisagi pak laita han khragani ron nungdalu phan khragani habasi ngasi aikhoina khangjarabani maram maduna India pumda lebiriba jati khuding makso narco terrorist kuki chana chatharagliba lanjang asidagi kanminna bagidamakta amatto ne leminar se wafamadu pur praja punamakki maigaidagi bharat punmang empafamda paugje lachmandang pijari ngasi de koi hingna leminar si asiba magum leminar si haiba waklon su bharat pumda leriba jati khudimakki empafamda miyam punang empafamda kubam changuk tara lona dra mit kipi lona dai koi khurumna haijari